ꯃꯌꯥꯝ ꯇꯨꯌꯥꯟ ꯆꯤꯟꯅꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯕꯤꯌꯨ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯆꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯄꯥꯔꯤ ꯑꯃꯃꯝ ꯐꯪꯖꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯍꯟꯒꯤ ꯃꯆꯥꯅ ꯁꯨꯔꯖꯀꯨꯃꯥꯔ ꯑꯗꯨꯒ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅ ꯅꯕꯀꯨꯃꯥꯔ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯟꯅ ꯑꯣꯖꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯥꯗꯨꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯣꯛꯃꯤꯟꯅꯗꯕꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯗꯦ, ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯅ ꯃꯃꯥ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯅꯕꯀꯨꯃꯥꯔꯅ ꯑꯄꯣꯛꯄ ꯃꯄꯥ ꯅꯤꯡꯊꯧ ꯐꯥꯎꯕ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕꯒꯤ ꯃꯅꯥꯏ ꯃꯁꯜ ꯄꯨꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯇꯟꯖꯥ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯑꯃꯃꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯥꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯈꯨꯗꯤꯡꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯃꯝ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯅꯤꯡꯊꯧ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯔꯥꯅꯤ ꯑꯍꯟꯒꯤ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯆꯥꯊꯣꯛꯀꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕꯗꯨ ꯃꯆꯥ ꯅꯕꯀꯨꯃꯥꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯕꯀꯨꯃꯥꯔ ꯃꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯃꯌꯥꯝꯕ ꯁꯨꯔꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯑꯩꯒꯤ ꯏꯃꯥꯁꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤ ꯑꯃꯃꯝ ꯃꯌꯦꯡ ꯇꯥꯔꯛꯂꯤꯕꯁꯤ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯒ ꯆꯥꯔꯤꯕꯅꯤ ꯍꯥꯏꯅ ꯑꯔꯣꯟꯕꯗꯨ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯒꯤ ꯋꯥ ꯇꯥꯕꯗ ꯔꯥꯅꯤ ꯑꯍꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯁꯨꯔꯖꯀꯨꯃꯥꯔꯕꯨꯁꯨ ꯍꯤꯡꯆꯥꯕꯤ ꯃꯃꯥꯅ ꯆꯥꯒꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯤꯡꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯈꯪꯂꯕꯗ ꯔꯥꯅꯤ ꯑꯍꯟꯅ ꯀꯤꯗꯨꯅ ꯃꯆꯥ ꯁꯨꯔꯖꯀꯨꯃꯥꯔꯒ ꯇꯣꯞꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯆꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯂꯝꯗꯦ꯫ ꯁꯨꯔꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯕꯀꯨꯃꯥꯔꯅ ꯊꯥꯡ ꯇꯥ ꯇꯝꯕ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯇꯨꯅ ꯃꯆꯥ ꯁꯨꯔꯖꯀꯨꯃꯥꯔꯗ ꯄꯤꯔꯒ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯃꯥ ꯍꯤꯡꯆꯥꯕꯤꯅ ꯑꯩꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯁꯪꯒꯣꯝ ꯑꯁꯤ ꯏꯃꯨꯛ ꯉꯥꯡꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯒꯗꯕꯅꯤ꯫" ꯁꯨꯔꯖꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯪꯒꯣꯝ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯥꯎ ꯅꯕꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯔꯖꯀꯨꯃꯥꯔ ꯒꯨꯔꯨꯅ ꯇꯥꯛꯂꯤꯕ ꯕꯤꯗ꯭ꯌꯥ ꯑꯗꯨꯗ ꯈꯣꯏꯖꯪꯂꯝꯗꯦ꯫ ꯁꯪꯒꯣꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯪꯒꯣꯝꯗꯨ ꯏꯃꯨꯛ ꯉꯥꯡꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯁꯨꯔꯖꯀꯨꯃꯥꯔꯅ ꯅꯕꯀꯨꯃꯥꯔꯗ "ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯂꯩꯕ ꯌꯥꯗꯦ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕꯨꯡꯕꯨ "ꯏꯃꯥ ꯍꯤꯡꯆꯥꯕꯤꯅ ꯅꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯆꯥꯕ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯅ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯣꯠꯂꯨ" ꯍꯥꯏꯗꯅ ꯃꯌꯥꯝꯕꯕꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯨꯔꯖꯀꯨꯃꯥꯔ ꯎꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯣꯠꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯃꯍꯥꯔꯥꯅꯤꯅ ꯁꯨꯔꯖꯀꯨꯃꯥꯔꯕꯨ ꯆꯥꯒꯗꯕꯒꯤ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯕꯨ ꯎꯕꯗ ꯃꯌꯥꯝꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ, ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ "ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯏꯃꯥꯅ ꯆꯥꯔꯝꯂꯒꯅꯤ ꯈꯟꯗꯅ ꯑꯩꯅꯁꯨ ꯏꯌꯥꯝꯕꯕꯨ ꯆꯥꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯃꯃꯥꯅ "ꯅꯨꯡꯉꯥꯏꯔꯦꯗ,
ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯆꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯄꯨꯁꯨ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯆꯥꯊꯣꯛꯂꯁꯤ, ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯃꯥ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯆꯠꯈꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯌꯥꯝꯕꯗ ꯃꯇꯝ ꯈꯔꯅꯤ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯒꯤ ꯁꯨꯔꯖꯀꯨꯃꯥꯔ ꯂꯥꯞꯂꯕ ꯈꯨꯜ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯌꯥꯎꯗꯨꯅ ꯅꯕꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥ ꯍꯤꯡꯆꯥꯕꯤꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈꯤ꯫ ꯅꯣꯡꯃ ꯃꯃꯥꯗ ꯅꯕꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯇ ꯉꯥꯏꯍꯧꯔꯅꯤꯗꯣ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯕꯗꯤ ꯅꯆꯥꯅ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯊꯟꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ, ꯏꯕꯨꯡꯉꯣ, ꯅꯃꯥꯗꯤ ꯑꯃꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯂꯩꯔꯣꯟ ꯇꯔꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕ ꯂꯤꯔꯨꯡꯗꯦꯟꯗꯨ ꯏꯃꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯣꯛꯂꯕꯗ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯊꯋꯥꯏ ꯃꯉꯥꯒꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝꯕ ꯁꯨꯔꯖꯀꯨꯃꯥꯔꯗ ꯇꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯌꯥꯝꯕꯕꯨ ꯄꯨꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯌꯣꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯥ ꯑꯗꯨꯗ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯔꯣꯟ ꯇꯔꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯕꯀꯨꯃꯥꯔꯅ ꯂꯤꯔꯨꯡꯗꯦꯟꯗꯨ ꯐꯪꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯁꯣꯝꯗ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤꯅ ꯃꯄꯥꯝꯕꯣꯝ ꯆꯣꯡꯉꯤ꯫ ꯐꯠꯇꯕ ꯈꯨꯗꯝꯅꯤ ꯈꯟꯗꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯜꯂꯛꯄ ꯎꯕꯗ ꯅꯕꯀꯨꯃꯥꯔꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ, ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯏꯃꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯇꯥꯔꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯔꯨꯡꯗꯦꯟꯗꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯀꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯇꯥꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯕꯀꯨꯃꯥꯔꯅ ꯃꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯕꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯍꯜꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯎꯔꯕꯗ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯅꯔꯛꯏ꯫ ꯁꯨꯔꯖꯀꯨꯃꯥꯔꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯃꯄꯥꯕꯨꯡꯗ ꯂꯤꯔꯦ꯫ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯅꯕꯀꯨꯃꯥꯔꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯀꯣꯛꯇ ꯊꯣꯡꯗꯨꯅ ꯅꯕꯀꯨꯃꯥꯔꯅ ꯃꯌꯥꯝꯕꯗ ꯀꯞꯅ ꯀꯞꯅ ꯕꯤꯗꯥꯏ ꯅꯤꯔꯕꯗ ꯁꯨꯔꯖꯀꯨꯃꯥꯔꯅ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ, ꯄꯥꯕꯨꯡ, ꯏꯅꯥꯎꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯍꯥꯠꯂꯒ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯏ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤꯗꯁꯨ ꯆꯦꯜꯂꯤꯕꯅꯤ꯫ ꯏꯅꯥꯎꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯕꯗꯤ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯂꯩꯖꯕ ꯉꯝꯖꯔꯔꯣꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯎꯕꯗ ꯅꯤꯡꯊꯧ ꯃꯊꯃꯣꯏ ꯄꯦꯜꯂꯝꯃꯤ꯫ ꯃꯆꯥ ꯅꯕꯀꯨꯃꯥꯔꯕꯨ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤꯔꯝꯃꯤ꯫